Chahi Kudingi Pangtokna Lapagum Kumsi Sahi Oinasu Roy Balamtagi Tangzada, Hibok Singi Tharoi Lokta Singtek Singshat Pagi Thoram Pangtokre, Kabui Customary Council Gitomi Kamai Kamai Kabuina Yupan Thaduna Pangtok Pahokiba Thorum Asi, Lining Tok Sanamahi Temple Board Ke Vice President, Bidyapati Senjam Elias Wakal Lamjing Bana. Luchingduna Board Asigi Maibrel, Maisnam Iboba Luang Amadi Amaiba Shanglakpa Salam Mani Mitaina Laitau Thorum Pangbada Amai Loishang Amadi Pena Loishangi Toga Loishing Su Sariaki Nakalamaromda Temple Board Asigi Senior Member Kasham Ibumcha Mangana Luchingduna Board Asigi Umanglai Loishangi Sanglakpa Konsam Tomzo Amadi Amai Loishang Amasung Pena Loishangi Toga Loishingna Teragi Wangthonbi Pung Kuraigi Ohung Pung Kongbagi Songdong Pung Amadi Kawagi Lamdai Pung Lamtagi Thangza Aroi Bagi Saroi Khangduna Awai Akum Pangthokre